JIRI TUREL की TORBAN CHAONA NINGKHAIBANA MARAM OIRAGA Assam Amasung Manipur Anigi Ngamkhei Da Leiba Manipur की लमकया Khanguthakta Mangle Kasarga Yumthangnana Leiba JIRI district की manung channa Leiba Kamaranga Muslim khul की lam ekar taramanga rom TUREL na chenthakibana achauba mangjaba ama oire Thaudo asigi matangda nungnangba phongdokladuna JIRI asigi MLA MD Asabudin hai JIRI TUREL की TORBAN na khundariba Samupunbi Kalinagar Dibo Nalpani Latenkha Bungtakha Ningkhel amadi Jakpur na chingba khulsing hojik khudong thiningai oire Nongju tha matamdadi TUREL gi leirai ningkhailaktuna chenthakibagi thodok asi ka hena thokpa maramna nungnangningai oire Mari Lainabo Authority da Hiram Masigi Matangda, Detailed Project Report DPR Pikat Krabasu, Ngasi Fauba Matik Java Tabak Amatapai Kalakpa Laitri Haide, Mahagna Chief Minister and Biren Gipukning Jingsaladuna Hiram Masigi Matangda, Laukat Pamtok Batabak Sing Laukat Piduna, Matangi Nongju Talak Tringaida Kudong Tiba Kayadagi Ngaktok Haunaba Amaso, Manipur Gilam Kaya Khanguthakta Mangle Sikanaba Hotna Hosi, Haina Fundoke.